आकाशवाणी इम्फाल लांथोकचरी पाउगी सक्तम सक्तम असिदा महिरोय अनि हातपद चेनबनी हाइबा मियोय मरी सीबीआई न फाखिबा जाति की मपा महात्मा गांधी की चाम यांखै मरी सुबा मपुक कुमोन थौरम बोर्ड ऑफ सेकेंडरी एजुकेशन मणिपुर न लौबा हाई स्कूल लिविंग सर्टिफिकेट कंपार्टमेंटल परीक्षा की फल लाउथोखिबा रिलीफ कैंप सिंग लेरो मियाम की सेंथोक लंबी लेहन्नबा लौ सिंगु अमसुंग हाइरा थाबगी मतंगदा ट्रेनिंग प्रोग्राम पांगथोखिबा भारत की अवांग नोंगपोक राज्यसिंगी मनुंगदा इहान हानबो ओइना इंटीग्रेटेड ड्राइविंग ट्रेनिंग एंड रिसर्च सेंटर मणिपुर हांगदोखिबा यावना मेगा प्रोजेक्ट अनि मुख्यमंत्री नोंथोम बिरेना हौगदोखिबा अमसुंग आकाशवाणी इम्फाल की कचिंग जिला की पाउमी नोंगमाइथेम बाबेश्वर की अखनब पाउदम महिरोय अनि हातपद चेनबनी हाइबा मियोय मरी सीबीआई न नोमाइजिंग नुमित फारब मतुंग मखाताना वहंग पावहंग तौनबा मणिपुर की मपानदा पुखी हिरमसगी मतंगदा नुमितुमक्तदा इम्फाल पांगथोक पाउगी मिफम अमदा मुख्यमंत्री नोंथोम बिरेना हाई मियोय मरी अदु आर्मी पैरामिलिटरी मणिपुर पुलिस अमदी सीबीआई की अपुन खुदपु अमना फाबनी श्री बिरेना हाई यामनो थोनिंगदब थोकिबा थोगोक अमदा छात्री अमगा छात्र अमगा फाबिग्रगा मांगल लगा लाकपदु सडनली प्लान अमगी मतुंग इन तौबा मानबदौना इंटरनेट हेक हांगबगा नोंगानबगा वायरल ओरपदगी मणिपुर की प्रजा पुनमक मनुंग मपानदा लेबा भारत की प्रजा पुनमक पृथ्वी की प्रजा पुनमक शोक ओइनखी अदुगी मतुंग हेक उबगा कोई याम स्विफ्ट एक्शन कोई कंबाइन टीम अदुगा सीबीआई की स्पेशल डायरेक्टर खुदकता यूनियन होम मिनिस्टर अमित शाह जिना थारक्तना विथ सीनियर ऑफिसर मोय तरुको लोइना थारक्तना ऑपरेशन सथबनी ऑपरेशन सिदा आर्मी पैरामिलिटरी फोर्सेस स्टेट फोर्सेस सीबीआई की टीम लोइना पुलना जत्रा मतुंगा अदुगुंबा यामना हाइनेस क्राइम नेबगी चन्ना लोंचत यावदबा मोंगदा हापी खिबा इसानी दुगी द हाटपद चेनबनी हाइबा मियोय मरी फारे फारिबा मोय मरी सीबीआई की टीम ना स्पेशल फ्लाइट तोरकांदा मपानदा पुखरे आई सुगुंबा यामना मतम सांगना मयामदा चरांगनबा अनरेस अदुगा यामना एंजाइटी होइना मणिपुर की प्रजा पुनमकदा लेनरबा पोटो सीबीआई ना नान विदिन 2-3 डेज दा फादना अदुगुंबा कल्प्रिट सिंग अदु बुक तौननबगी प्रोसेस तौबो ngambagi damtai सीबीआई की स्पेशल डायरेक्टर मदि मागे लामिनरिबा ऑफिसर सिंग अदु इंडियन आर्मी की सिदा ऑपरेट तौरिबा फोर्सिंग पैरामिलिटरी फोर्सेस बीएसएफ सीआरपीएफ अदु स्टेट पुलिस की फोर्सिंग गवर्नमेंट की मागे देगी मकोइबु हन्नान नाइकोइ थागचरी लोइना अदुगुमा तौखिबा हाइनेस क्राइम अदुगी मटिक चाबा खैदगी कनबा पनिशमेंट पिननबा अकोइ गवर्नमेंट की साइड गिसु मटेंग पांगनी प्रूफ पुथोकपदा एविडेंस पुथोकपदा करि तौबले तौरकांदा दंदी पिहनब होनगनी हाइदना मसिमा थमजगे जाति की मपा महात्मा गांधी की मपोक कुमोन पालन थौरम निथोकाबा निमित्ता इम्फाल की जीएम हॉल दा पांगथोखी राज्य था की थौरम अदुदा राज्यपाल अनुसुया उइके अमदी मुख्यमंत्री नोंथोंबम बिरेन अनिना लुचिंगदुना महात्मा गांधी की खुबमदा लैसु कत्तुना इकाई खुमनबा उठखी थौरम अदुदा वांगांगबदा राज्यपालना असुमना हाई निश्चित रूप से आपने महसूस किया होगा कि जो पहले माहौल था अब उसमें काफ़ी उसमें रिलीफ हो रहा है और सभी लोगों का मैं चाहती हूँ कि इसमें सहयोग मिले। एक हमारे मणिपुर प्रदेश में एक शांति आए, एक सद्भावना और फिर से लोग मिलजुल कर रहे, यही मेरा सभी लोगों से अनुरोध है। मुख्यमंत्री नोंथोम बिरेना महा की वरोलदा तोंगान तोंगानबा फुरुप 35 रोमना चही कयादगी नुंगसी चानना राज्य असिदा लेमिनरकली सरकार असिगी पांडमसु फुरुप सिंग असि अमत्त ओइना तुंग कोइना नुंगसी चानना लेमिनबा हाइबसिनी श्री बिरेना हाई कोई मणिपुर से कम्युनिटी 35 लेबनिना मसलेदा कम्युनिटी अमगा अमगा की मरकता मागी ओइबा इनखतनरकपा दुम लेतबा नते अदुबो अखोय जनरली अखोय पुनमक कोई ट्राइब 35 से अमत्त ओइना लेगदबनि हाइबसि अखोय भारतीय जनता पार्टी की गवर्नमेंट के हकतक मयामना यामना सिंबॉलिक ओइबा इवन मोइरांग एथनिक पार्क ता मयामना लोइना उबिरे अखोय मणिपुर दे लेरिबा ट्राइब अमता चिथदे वी हैव गिवन ऑल द रिकॉग्निशन ऑल रेस्पेक्ट टू देम अदा हाइबसे अखोय अमगा अमगा सेल्फ रेस्पेक्ट यामरोइना मधु मेंटेन तौनरगा कोई लेमिननबसु होनरी लैसु लेमिनरी राज्य असिगी इरांग मरम ओइरगा
Board of Secondary Education Manipur Lauba High School Leaving Certificate Compartmental Parikya Tangtak Kaya Yaithoktuna Laki Adubu Raja Sida Tangdu Leta Batama Hanjalak Padagi Parikya Se Mai Pang Pangtoktuna Haukiba Lebak Popo Numita Parikya Fall Lautoki Punna Mahiroi Lising Ahum Chani Yankaitaruk Parikya Tabagi Manungda Mahiroi Lising Ahum Chani Nimpu Pass Toduna Pass Tobagi Chang Chada Mahudra Mapan Dasmik Yankai Matoi Oiki Parikya Fall Lautokpaka Marilena Board of Secondary Education Manipur Chairman Sri A. Joy Kumar na Sumna Hai Haujiksi private amadi government anisigi khaina bagit sang asi kamai tawraga phagadagi haiba ai miyang puning chingchana ning base government ga private school ga ani gi marida chhatr gi leinaba thakse ai view dadi khenena laiba ui maramdi private ki school dadi chhatra ga wajaga si mari yam nakna na leiba ui aruga masina karigumba government gi thakta sagi akhoi gi leiriba chhatra singsiga waja singsiga yamna naknaba mari ma porpang amagadi government sune yamna improvement lakani ai base akhoi leiriba waja sing microom dai kanna thamjani Relief Camp Ladiba Mio Shingda Senthok Lambi Lehenabagi Pandamda Rajagi Department of Horticulture and Soil Conservation gi Makhada Manipur Organic Mission Agency Momana Sinduna Lau Singu Amadi Haira Thabagi Matangda Numinini gi Oiba Training Program Ama Pangtokhi Imphal West Jilagi Lamboy Khonang Khongda Leiba Trade and Expo Center da Hangliba Relief Camp ta Pangtokhiba Training Program adugi Matangda Paudam Ama Raiju ki Manipur Organic Mission Agency na ihan hana Manipur da Trade and Expo Center Lamboy Khonang Khonggi Relief Camp da chathaba training program asida akhang ahising na tongan ba makhalgi uhaiwai singgi asar semba yauna sana thakna ba polam sing semba sabagi matang da takpi tambikhi agency asina tongan ba relief camp kaya da survey tawra matungda ahan ba oina mafam asida training program asi pangthokpani makhata na asigumba program sing agency asina tongan ba ching amasung tampak ki mafam sing da hangba relief camp sing da pangthokna bagi damak su thorang tawri hairiba training program asi hauzik relief camp da lairiba sing da senthok lambi pinaba amadi sel thungi phibam phagatpa ngamhanna bagi da Raja Sarkar na silakpani training program asida saruk yakhibi nupi amaga Akashvani Imphal gi ipau kangbu unabada asumna phongdorakhi ai mi ko we kaung pi de ni moina laga ngase akhoida takpi ba se wakhan se nungai harawi asar sem ba si so akhoi yam harawi to ningi adugi mathakta sengum thaba akhoi gi hujik asida leiba nupa masa singse moida so akhoi gi wagi phagum ba saba moi senthok lambi am oina ba sarkar na so akhoi gi senthok lambi se oiba yaba sinbira o haijaningi Raja sida thokliba irang asina maram moiduna tongan ba relief camp singda sangjafam laudun lairiba mio singda senthok lambi pinaba sarkar gi maikai digi tongan ba thorang sing paikhatuna lakli asigumba thorang sing asina camp ta lairiba mio singda sunom bagi hainabi thambaga loinana makhoi gi sel thungi phibam khara makhai phagat hanba ngamba asigi damak maikai kaya dagi sarkar bu thagat ba phongdok narakli Akashvani Imphal gi ipau gi damak khaidem Kitchandra Imphal is Zilla gi top dusra da Kendra gi Road Transport amasung Highway Mantralaya gi makhada saba Institute of Driving Training and Research Center IDTRC Mukhi Mantri Nongthongmam Birena Sangakhi Center asi Awang Nongpok Raja Singhi Manungda ahan bani Sangabagi Thoramda Sri Birena Hai Center asigi ayaba yauduna driving license pidana ba amadi gari ahan ba laibada athingba thamnaba thorang pakhatkani Mukhi Mantri na hai ngasi akhoi Manipur da common oina sanarisi gari simadi mayam si akhoi gi sanabi da kari haitare akhoi si low inkhol yon thoga car tongna ba kangbu ne ba kois adamadu phajana thaubu ji hairabra maning hanba hairabra adagi side kamaina chatkadage kamaina bagan logudage kamaina brake phagadaga gari amagi mamang salagadi kayam lamna thaugodage gaibisi ki technical knowledge amatta leitab adum nampu oi sapoi gari thauba haure haire na pathau da thauna private ki training school kharada tambanatna khoi yamna technical oiba sigi side de yaugodoriba mechanism sigi de yaugodoriba introduce taugodoriba sigi facility mayam si yamna atangba oiba engine jigbaw da gari gi engine tata gi achobagi gari gi macha gari gi engine mawda khillaga madugi model thambakanda gari yarakta bakanda kramai sengudagi haibokta kani haibigi yauri Imphal Singh Isalja Singh no yamna waram magani aina hajari buduni ai haibe issue si Bharat Sarkar gi matakda horkpa lani ne laukthokraba poni aduna khoi Bharat Sarkar na laurpa step Manipur Sarkar na step laurp tu da khoi support tokselar kanda
ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯨ ꯊꯨꯒꯥꯏꯅꯕ ꯇꯧꯔꯛꯏꯕ ꯃꯥꯡꯍꯟꯅꯕ ꯇꯧꯔꯛꯏꯕꯁꯦ ꯑꯩꯈꯣꯏ ꯀꯟꯅꯅꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯍꯣꯠꯅꯒꯅꯤ Institute of Driving Training and Research Center hangdokhiba numit adumaktada puwariga sakonariba lamphel pat semgatpa amasung Imphal Sahargi Integrated Sewerage System Phase 2 gi thabaksu Mukhyamantri Mantri Nothom Birena hawdokhi Akashbani Imphal gi Kaching Jila gi Paumi Nongmai Them Babeshwar gi akhanaba paudam Writers Association Kaching Sinduna Lamjam Hizam Irabogi Sam Kuntere Surakpa Mapuk Palan Amasung Leibang Ningba Seding Sedinabagi Thorum September Kumapan Irai Numiki Nungtil Pung Amakai Taba Matamda Representatives of Loi Kaksing Sumnang Auditorium the Pangtoki Numit Adugi Thorum Hodopadamiamna Jananeta Hizam Irabotki Mitamda Duk Thomai Hailai Nasimba Katki Akang Ahisina Lamjan Bana Hinglingaida Pangtolamba Tabak Thorumgi Matangda Nahunana Singthaki Aibasingi Leibang Ningba Seding Sedinabana Thorumgi Aroi Basaru Oiki September Kunthada Jananeta Irabot Ningsing Lukaksingna Sinduna Lamjanba Hizam Irabot ki Sama Kuntre Suba Mapo Kumon Thorum Irabot Park Kaksing Kaitel the Pangtoki Thorum Adugi Mapung Oiba Sarukti Lamjanba Irabot ki Murti da Leisu Katpa Mahaki Punsi Amadi Fidam gi Matangda Akang Ahi Singi Warol Amadi Mahaki Maramda Seithaba Sering Kaya Su Pangtoki Senior Citizen Kakchingna Sinduna October Amada International Day of Older Persons 2023 Palan Amadi Siri Ketumem Iboyamasing State Awardina Kumjinjaba Kumaba Kaksingi Ahal Singi Koba Laisu Pongki Thorum Adugi Manungsana Senior Citizen Forum Kakchingna Irang Sina Lanjel Laktuna Old Age Home Kaksing Relief Camp ta Lairiba Ahal Oirabasingda Kudol Tamdun Ikai Kumna Utki Thorumgi Saruk Amawaina Senior Citizens Forum Kakchingna Irang Sina Lanjelaktuna Old Age Home Kaksingi Relief Camp ta Lairiba Ahal Oirabasingda Kudol Tamdun Ikai Kumna Utki Numit Asimakta da District Social Welfare Kakchingna su Antarjati gi Ahal Oirabasingi Numit Palangi Saruk Ama Oina Kaksing Jila gi Relief Camp Singda Lairiba Ahal Oirabasingda Ningthamthagi Kambal Sing Yenthoki October Tang Tareta Ayushman Bab ki Saruk Ama Oina Weekly Health Mela Jila Asi Community Health Center Kaksingda Pangthoki Thorum Asigi Matang the District Health Society Kaksingi Mission Director CMO Kaksing TH Rajena Akashban Imphal ki ipau da sumna hai ngasi akhona pangthok chariba mela si Ayushman Bhava program gi makhada pangthok chaba mela ni hariba program asi hokhiba September tang 30 ta Ministry of Health and Family Welfare Department launch to bikhiba Bharat laiba mipum khudima masa phana amasung punsi nungsana lainabagi pandam na semkhiba adumba kanaraba health ki scheme amani Scheme Siki Makada, Kona, Health Subcenter, Kudimunta, Hanga Kudigi Mela, Pangto Kare, Algaloina, Sigi Sina, Sigi level, the Pangtuko Melani, Sigi Melashida, Cise Academy of Health Sciences, Mike Degi, Makal Makalagi, Specialist Dr. Mayamla Piraga, Apogi Melashida, Nabi Biri, Loinana, Sigi Mela, Sigamari Lena, Atopa, Pradhan Mantri Surakshi Matriba, Abiyan Hadana, Miro Minupi Singi, Tarik Mapan Kudigi, Ogi Tuanba, Special Kudol Piba, Special Mubuyi, Baduma Program, Yaujari, Loinana, Makoida, when a Prida, Dakiba, Prida, Testoba, Ultrasound Lemloba, Gani, Dr. Yangba, Simbato Biri, Loinana, give her suit Bijari, Asimba, Carnival Program, Lapiva, Kudimona, Lovina, Nixon. Thorum Aduga Mari Lainana State Maternal Health Team on Special Initiative Pradhan Mantri Surakshit Mapitra Abhigyan PMSMA Program gi Miron Bisingi Kudol Haiba Akhanaba Miron Bisingi Kudol Piki PMSMA gi Matang da State Maternal Health Team gi Nodal Officer Mina Seramna Sumna Hai High risk oiba atopa problem leibra hai bisi matam chana khangdo aga miron bisingsi mama su masa khanba macha su masa pogam pok nanaba adugumba program amani aduga numitsida akoigi haki ising test tauba e test tauba ultrasound taubiba amadi hidak lang thaksu pibiba akoigi micronutrients na IFA tablet folic acid amadi calcium with vitamin D3 gan high ba mayam si free da loina pibiba aduga make di miron bising se yang kuina lephal queue da lephal gano hai bane no koi sing jenga si di maharani dong na treat to hai si program si matungina ko phamal laga asasi na pubiraga registration to biba copy ba ko chat chat na kangau na grai da test to no grai yeng no khangan da adum bodu to ganu jana to biyo hai ba
October ki tang nipan one day awareness program on forest and wildlife haiba numagi awareness program ama angan ching eco park Kaksing da pangthoki thorum adugi chief guest oikiba Dandamanjari University Vice Chancellor Professor N Rajmon asumna hai Angachit eco park haibse masir yamna important oi maramdi hairibu mafam sida akona culturally amadi traditionally yam important oi plan mayam ama thajinduna ko yokhali khogale habigi mayam chaina Ashigi as a model amoina, Manipura Mayam record, Labishing Margina, Aina Suhana, Kangjaba Shan, Yoga, Aduna Lakadori Bapi, India curriculum da, undergraduate level da, Adigi, postgraduate level da, tourism area, Sweden vocational area, Amo and Hamsila Suyai, Mashi Sweden Torsi. All Kaksing Student Union Aksuna Sindunangasi Semai River Kaksingi, Kokpa Irelda, May Humdagi Hokiba, Nago Theoriski. Land the Tawai Takraba Atobusing Mopamda, Langban Haisoi Sara Tambagi Taurum Pangtoki, Taurum Aduda, Kaksing Apunba Imaluki member sing, CSO sing, Amadi Kaksing Yakoy school sing Mayru sing Saruyaki. All Kaksing clubs coordinating committee headquarter Kaksing Sinduna, Wakar Mipam Ama, Nasi Kaksing Bazargi, Ibudawu Nahulai Laikongi Mamangda Pamki. Wakar Mipam Adu, Nungtil Pung Barodagi, Hauduna Pung Mari Fawa Pangtoki. Kangluki irang asi haujik tha manga helo fibam asi athuba matamda lusinbiu haiba pandam galoina na ul Kaksing clubs coordinating committee na sinba wakan mifam ni librarian information Kaksing gi auditorium da sayon gi akhanuba program saruk ama oina ngasi Manipurgi sangnai-raba ayiba sarchan thiamga mairoi singa unabagi interaction program ama pangthoki agaspan Imphal gi pau saktam gi dama Kaksing dagi numaithem babesor Matang asida Akashbani Imphal na puthokpa pau gi saktam loijare aiba musung puthokpa Thokchom Jogendrajit Tengbangbi Jibanlata Sarangthem Lanthok chakhiba Khetrimayum Premchand